Sunam Wangchuk sarna numit kunni chara heliko. Maduda aksang keji mapal hena mayang taiko. Adubu karigino Rahul Gandhi ji amasung Modi ji amasung chaurawa neta makai se amato uphangdeba ko. Masigi protest asida. Makoi se kari ki badagino kari maram dagino natraga chawa political game la haiba se masigi video se khangin siko mayam. Ahan badawari sa siko Modi sarkar gi maramda. Masigi darna se nit paper leak amadi education reform oi bagi damaktani ko. Makha chatakirsi. Masigi maram sida Modi sarkar amadi mage parties makai hek Sunam Wangchuk sargi manakta lak pataraba miyam na khalganeba sarkar se lal maduna Sunam Wangchuk sargi manakta lagli mena amaru amdana sarkar su loina khangeba masigi maramda adubu court na kari haikini haiba ta ne na ngai meba makoisu masigi protest sida khara lapna layaba makoi anisu wari sasiko Rahul Gandhi ji gi maramda Rahul Gandhi ji na masigi paper leak ki moment asida tatna wa yam ngang ke mamangai da adubu Delhi Jantar Mantar da ma lakte ba maram sidi kari gino haibada magi protest CJP gi banner gi makhada oyaba maduna lakta bane ba Congress party gi makai na ki revision kari no haibada 2011 da Anna Hazare andolan gumna oki gadra haina ki bane ba haibadi anova party ama thorak laga amaka mogi mayok taleba kadraina ki baneba adubu Rahul Gandhi se CJP gi makhara thabak amta suning deba maduna protest se de yawta baneba mayam Congress parties makhaina tongal andolan ama se meneba madugi andolan adu da student makai ga pham laga wari sana yeba ko ma madu suna hoi u hang mani mayam ahum su da wari sana se ko acho cho bune ta makai se kari gino laktri se mafam asida maram china magi protest ase Delhi gi oina tawi ko Maduda lag laga magi image asok apal yam thorak kane khandona lakta baneba haibadi neta makai se loina CJP ga pul laga thabak amata su pam deba ko mayam adunani adubu Sonia Gandhi ji masana Congress leader Pawan Kherabu haraga Sunam Wangchuk sargi manakta chatlaga darna se to ona haiba maduda su mana yaning ke deba ko mayam adubu makoi di laktare police army thazal laga darna se tokhal bagi lefal bagi damakta Sunam Wangchuk sarbu hospital da putana chatpase video da khoi mayam ui phangi ko mayam masigi protest asida neta makai loina masa masa ki takhal laga laina rebak mayam masigi maram da kari haining comment da soidna habira ko mayam